Plastic na thokhaliba pollution malem asidagi muthatnaba hotnabada isadagi hauraga Mipum Khudingna Thoudang Louminnasi haina Forest and Environment gi Special Secretary RK Amarjit nam phongdokre ngasi Department of Forest and Climate Change Manipur na sinduna World Environment Week kamari leinana ending plastic pollution haiba thimda silaipung tourism ga khotchamnaduna pangthokiba thorong gi saruk ama oina singjamai chingamakong Kraidadagi kilometer taramaka sangba marathon race run with joy for green and clean environment gi lamjen lamthabaga mari leinana wafamasi RK Amarjit na phongdokhibani kilometer taramanga sangba marathon race lamjen adu singjamai chingamakong Kraidadagi lamtharaga singjamai parking waikhom laikai kakwa Kanchipur fauraba matung Lilong sajingdagi amuk halaktuna chingamakongda panthungpham oikhi lamjen aduda panthung yauraklaba lamjeloi singda finisher medal supikhi thoramaduga mari leinana karamna plastic asi malem asidagi muthatchige haibagi matangda climate change and environment ki director T Brajakumar da interaction program amasu pangthokhi RK Amarjit amakha taraduna microplastic sing asina aikoina chariba chinjak amadi isingda yaukhiba thoklabadi maduna hakchangda makhal kayagi laina tina pokhali masida natana mahausagi khalda achoba chaitheng pirakpaga loinana miyoiba khakta natana sa uchek amadi wetlands singdasu akaiba piriba asidagi ngakthoknaba plastic ki potlam sing asi hanthana sizinaba amadi recycle toba mathau tai haiki ngase akhoi sida leriba peleipung akhoi tourism group siga loina naha akhoi marathon chenba akhoi leriba team sing sportsmen sing mayam sing loina akhoi ngase gi marathon je khoina mayam da run for environment run for bid for plastic pollution na akhoi gi ming da khoina mayam kholom pi sen min ban mini aduna masigi selibasi masina takpade akhoi amutang masi yaraga di akhoi na isa isa gi level da plastic sin bagi changji handa halla bai khoina akhoi demand je handa gar kan di automatically plastic puthor pasi handa rakhane hari bokoida अखोई तंगाई फदमा सिंगल यूज प्लास्टिक एना अखोई अमुतक सिंदर हुंजग मखनि प्लास्टिक है मसी मदे अखोई हारिबा नमिसे अखोई तोक्थोक मिनरसी Thoramaduga mari leinana Directorate of Climate Change and Environment ki Director T Brajakumar na phongdokhibada UN na sinduna World Environment Day asi June gi mangada ending plastic pollution haiba thimda pangthokhi Manipur gi oina di Directorate of Climate Change and Environment na June gi tang amadagi kuntra fawa tha ama chupna school college CSO amadi local voluntary singaloina na pangthokli isa na plastic ki potlam sing asi sizinaba handarabada plastic puthokpasu handarakani single use plastic asi amukhana sizinaragumsi malem asidagi muthatkrasi sizinadraba plastic sing asina ising turel amadi pata tasin khraba matung masina sanga sansing da natana mausagi ayinga sagi khalda so kaiba piri ngasi chain liba kilometer taramanga sangba marathon race asina miyamda plastic asi sizinadana mahausagi khal asi kalhauna ba kholaw amani haiki मसिगी सथर सबगी कोई सिगी मरी लेना सिंजरी बसे कोई एंडिंग प्लास्टिक पोल्यूशन हाइबा हंडक की सही की से देजिदा ngasi कोई की डायरेक्टरेट ना एम्फेसिस पिजनिंग बसे प्लास्टिक पोल्यूशन जी एंड तोबा आईदी रिड्यूस तोबा नत्रगा प्लास्टिक पोल्यूशन रहंदबा हाइबसे मसी कोई की प्रजा कम्युनिटी इंडिविजुअल सिंग गवर्नमेंट डिपार्टमेंट सिंग गवर्नमेंट एज ए होल हाइ तारेने अदगी कम्युनिटी एज ए होल मयाम जे एक्टिवली पार्टिसिपेशन तोबा म दरकार लई हाइबगी वखन लोंदो अदो कोई की डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज ना पिजनिंग बगी सिंजबनी हाइबदु थमजनिंगे खरा मखै कोइना हंदनबा तहुद्रगदी रिडक्शन गी रिड्यूस अदुगा रिसाइकल अदुगा प्रॉपर मैनेजमेंट से तहुद्रगदी कोइगी तुंगदा लाकदोरिबा कोइगी एनवायरनमेंट कोइगी इकोलॉजी इवन वाइल्ड लाइफ ता डिफरेंट इकोसिस्टम्स लेरिबा इवन वेटलैंड्स सिदैसदा अचौबा अमांगबा मा हाइदी खुदोंथिनगाय ओयबा लाकनी अदुना मयाम पुन्ना कोई ज्ञान तामिनरगा ngasi sigumba marathon jina awareness mayam da pibi rakanda masi koi each and every individual gi koi magi thodang do angthok minasi